ꯑꯊꯨꯕ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯀꯥꯍꯟꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯀꯣꯛꯍꯜꯂꯨ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ ꯃꯅꯤꯄꯨꯔ (AISF) ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁꯦꯝꯕ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯋꯠ ꯚꯕꯟꯗ ꯂꯩꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯉꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯁꯦꯝꯕ ꯃꯩꯇꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯜꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯧꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯗꯨꯅ ꯑꯦꯖꯨꯀꯦꯁꯟ ꯑꯁꯤ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯜꯂꯨ꯫ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯁ꯭ꯀꯨꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯅꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯊꯥꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯍꯥꯡꯍꯟꯕꯤꯌꯨ꯫ ꯖꯤꯔꯤꯕꯥꯝꯗ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯆꯝ 3 ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ इंटरनेट की खुथांगदा मही तमजरीबा महीरोइसिंगी अवाबसी स्टेट गवर्नमेंट खंबियु लोइना लोइना एजुकेशन असी फ्री जोन बहल्लु महीरोइसंग मनिंग मखा तमना मही तंबा फंगहनबियु इरांग अमा हेक लेबगा इंटरनेट थिंजिनबा अमदि महीरोइसंग सिक थिंजिनबा असी हौरकलिबा महीरोइसिंगदा मखल मखा कयागी अवाबा नंगबता नतना महीगी लंबीदा सोंथबा कया अमा मायोकनरी चहीगी ओइबा अरोइबा एग्जाम सिंग नक्सिलक्पा अमदि क्लास 10 अमसुंग क्लास 12 थागदबा महीरोइ सिंगी येंगदुना महीलोइसंग सिंग असि अथु मतमदा हांगतोकपियु अदुगा हनक थोलकलिबा जिलीगी लाइबक्तिबा थौदो अदु महीरोइ लुप असिना थमोइ सोकना नुंगाइतबा फोंदोकलि मिहाथिना हातखिबा मिहातपसिंग अथु मतमदा पारिबा लेंगाकना दंदी पिबियु हाइनसु महीरोइ लुप असिना हाइजरी।